Amit Shahgi mayokta kotuna gamgi fagi checkpoint hangdokadauri. Kaithel Manbi Military Colony da ngarang April 13 da thokiba road accident ki thodokta mitai macha ama yaurambaga mari leinana kotuna akanba khongtang lawkhalakpagi saruk ama oina leibak asigi Union Home Minister Amit Shah na National Highway athingba amata leitana chana hangadabani haiba wafamgi ona tainabada athubada gamgi fagi checkpoint amu hanna hangdoklagani haina paugi source amana phongdoragli ningsingba yabadi mamangda Manipuri Governor Ajay Kumar Bahalana Laingak paibadagi National Highway singda kanglon kaina sajilamba checkpoint sing thugaiba laikrabani. Churachandpurda leiba laingaki loisang sing ITLF amadi Kuki Inpi gi office onthokkhre press na fangba paugi source amagi matungina Churachandpur district ta leiba laingaki loisang sing ITLF amadi Kuki Inpi gi office onthokkhre haidi. Churachandpur Medical College CMP na ITLF ki office oiraga BI jo londa leiba district Circuit House na Kuki Inpi Manipur Kimgi Secretariat onthokkhre haidi. Ningsing bayabadi thokliba lamdam sigi irangsina maram oiraga laingaki loisang sing mapung fana function taubada apanba oiduna lakibani. Churachandpurda numit 13 nigi manungda nupi mata ahum ikai khumnaba manghanbiraba matungda ani hatokpikre. Mamang tha March 4 dagi nangarang paubada Churachandpur district ki tongan mafam ahumda piglibi nupi masa ahum bu matang ikai khumnaba manghanbibaga loinana nupi masa ahum asigi manungda ani buna hatokpikiba thodok thokchilakpana May 2012 dagi satharakhiba Manipur gi tamthiraba lan asigi haurapam oiriba Churachandpur district ta haudik lan gi thodok thoraktabadagi sahi nauribi nupi masa singda onchinduna nupi oibigi ikai khumnaba manghanbiba amasung hatokpiba romda mai onchilaklabra haibagi wahang hangnarakle. Ikon konba ngarangi thodok asi masagi sahi 13 khaktang ngairibagi mathakta wakhaldasu mimanadrabi nupi masa amana mahaki apokba mapaga loinana chingda singchanba chatminabada mapa macha lamhangna kibani. Singchanba halaktuna mapana mayum yaraklaba fawbada nupi masa asi handilaktabadagi mahaki khongol lirubada ngarang numit yongba aduwaida mahaki thawai yaudraba hakchang district asigi leijang paikulgi mafam amada leirambani haidi. Angang asina litkiba puris sekairambada natana mahaki hakchangi mafam kharada sokpagi mafam sing leirangkibana mahakpu ikai khumnaba manghanbiraba matungda hatok lamlaga thamlamba oigani thajanari. Mahaki hakchang fangkiba mafamda nupi masa asina chalamkiba sing kharachu leiramki haidi. Thodok asigi matangda district asigi Women Police Station na case ama register tawduna lwkhidre doina nangasi numidang police control room dagi thadorokpa chirol amada ngarangi thodok asida chenabani haiba masagi chahi 12 rom suraba Kamal Son Singsan Koba Fairjol district ki Thailon gi manung chanba Songsangkhul dagi naha ama Khoken village dagi fare haidi. Panba yabadi chaliba tha sigi marida su masagi sahi 10 khakta ngairibi nupi masa ama bu chahi nauriba nupa macha amana ikai khumnaba manghankibagi thodok thokkhre. Chenariba nupa masa adu thodok asigi matangda lawkhatpa case ka mari leinana lawkhatlaga juvenile home da thamkibani. KCP PWG gi lan mi ama fare police control room na ngarang numidang thorakpa chirol da ngasi security force na sangakpam kaithel dagi thangjam amujaw maitai sei 38 koba Brahmapur nahabam dagi KCP PWG gi kedarama mobile phone amaga konana fare haidi.